Pikleba angang yauna meeoi taruk jiribamda Kuki militant singna phajinduna thamliba si tekta kaidana thadoraknaba amadi irang asi loishinaba Manipur Legislative Assembly ge Congress MLA mangana Manipur ge Governor Acharya Da Memorandum pisinduna taksinkhre CLP gi leader Okram Ibobina Luchingba Congress MLA mangana ngarang Guwahati da satuna ras bhavanda Governor ga unakhibaga loinana punna khutiek piduna memorandum adu pisinkhibani memorandum aduda jiribam da thokliba hingsa yauna lamdam asigi mafum kayada thokliba hingsa da mioi kaya gi punsi amasung lanthum mangtakre handak tasu saitonda law suduna leiriba nupi ama nongmaina kaptuna hatkiba matung jiribam da chahi nauriba pikliba angang yauna mioi taruk hauzik fawba kuku militant singna phajinduna thamli asigumba thodok kaya sina mioi amagi right to life amadi atai fundamental rights sing matdi adumoinamak state asida leiriba lengak asina iranga si loishinba ngamdana leiri CM masanasu masagi asonba fongdukiba leikre Center nasu pukchil sengna irang asi loishinbage mamisu tadri maramaduna governor gi office ta khut thingzinduna phajinkiba mioi taruk tekta kaidana kanbaga loinana irang asi loishinbiu haina Congress MLA singna taksinkhre